अनौब चाही 2026 na lakpasida AllyKids ki channel asibu follow tawiriba parents singidamakta free giveaway ma tawjari. English ki novel pabada thawai yaujaba philosophical science fiction amasung universe natraga parallel universe ki matangda iba wari natraga philosophy gi lyric pabiningba parents singi special oina thamjaba giveaway ni. Giveaway asida Arthur Nawah na iba philosophical science fiction novel The Game Called Universe hairiba lyric asi free da eBook ki copy 50 pithok sagani. Aduga loina na lyric asibu Amazon da honest review pibirakpa singdagi parents tara khangat charaga lyric asigi printed copy su price oina pithok sagani. Free giveaway asida yaubiningba parents singna tobigadabasi supnagi channel asibu subscribe tobiba aduga Arthur Nawah gi makhada pijariba WhatsApp number asida giveaway haina iduna message amatang thabiba adu khaktani. eBook giveaway gi copy sing first come first serve da WhatsApp number da direct thajarkani. Aduga review winner singi printed book price aduna Imphal da laiba bookstore amada lakliba February month asida yan thokjagani. Arthur Nawah gi WhatsApp number gi link description da supijari novel pabada thawai yaujaba parents sing message tausinbiro. AllyKids ki YouTube channel asibu lepa laitana support tawbibagidamata parents singbu hanna thagachari. Manipuri channel asibu support tawbibo oina video asi Facebook natraga Insta da like and share su tawbiramagadi amukka henna nungaijagani.